Tang kumathoi musu kuni thoi da masak khangdaba singna hana bom bukhai handuna kamzonga chatrik amasung atai khun singa fauna baturel marakta saba yot ki valley village ma thudek lambagi wafam adu khogi Honorable Home Minister Govindasa Phongdoki bada khogi thudeki bagi wafam asi pause ani thokna lai pause ani thokna lai kambu amana pikhalakpa paudana thongadu Manipur gi border gi wangmadagi changlakpa khulai paiba kangbu na thudeki bani hairabasu kangbu amana mo hairibase security forces maruina Assam Rifles ki kangbu na thongadu lalaga chathokasin tauba yadana bagi thugai bani haibagi wafam ani sineuza mase khogi chingdadi law and order gi fibam se khogi kaibu kawai bagi khogi maning mamang hotrong ho do oire habagi fibam neuza chingda lai chingda khogi law and order gi fibam se adubo si chap chaba se kanana tauri bano habado khogi Honorable Home Minister na kupna thijali habagi wafam paleuza samatang se kamai thamini uza leiba ki leiba thong ama thugai bada intelligence leitre fail lore thugai re na sum matam lo lei bai lenga leitre hai bu samane yes lenga ki magi expansion do krai yori gi haba potu gi leri ba posing ma siam kai ni ngai ne bu adana hai ba posi yam kanu su comment pinning de ko ma si la lo ba ke do ba do da ga ma me le no posu leram bi ai ko ade tangai padana hai ba posi de da lo enda adi matak ta mani posi hoji yam na conflict zone amo oina hoji leri ba pot amo leri mina sai ba sibai sing asina dum plan tor ko torom ba su dum yari ne bu ko ka ma sai si de da amoirom de kanu sanga equally ga haibana singbai kari mayam masi akoina possibilities mayam leikre adu possibilities sing di hayeng masi puthokpa ngamdragadi haiba pora si da bom thugai si kanano na puthokpa ngamdragadi pali bele ngak tu na ultimately moina tawbane na akoi lobu tabane natrane lega moida nga on sinare du bom thugai ra mega palega akoi da puthuro hayabrane adu mayam adu tolo mayam lu tokpiro ne paisa mayam lebak de khaiga to lu tokpiro kan tobiro ko adu yam thuna puthropio adu haiba mayam sing asigi leriba keno sing se lengak yori haibado leiba lengak sina masi mayam da uhanbiu haina ris mai thamni shalakpada khogi free movement lehanana ba warning tawrakre habagi paw ma khogi se headline ka ba ma leiri kuki furup singna khunda bafam singa chana thakna ba tangai fadaba polam sing purakpada athing ba kaya thamliba si athuba dalokthokuna free movement lehanana ba working committee of Kuki Civil Society Organization na warning tawrakli habataruza tasengna ba masi khogi nagami cham taru yamna brutally khogi mihathi na halama matungda khogi asibak chawna fangki ba de ko shauna ba khogi mayam na habatare Kuki taba lambiro kogi lamromda kogi pushalapagi economic blockage chathadna leiribani habatare oja masigi mathakta kogi masida koi hauji oriba film asi fachilaktabana maram oraga ukhru lambi amadi Imphal East amadi Kangpokpi gi administration singda organization asigi maikai athuba miyeng changduna free movement lehanaba appeal tawrakre karigumba santi oiba mawngda free movement lehanaba khotnaraktrabadi akan bakhongjang kya changselakpa yai haina warning pirakpani oja aroibana kamai thambini oja pangtheng da thingna bai du ne da sini ko amana mu thinge amana mu thinge pen da bagi lambi thing bai si ko loimak thingnare ama jamu su thingnare pali ba lenga asida ne ultimately da tar ise ko lenga sina kari lokali ga ba por sine ba amana mu thing boru su amana thing boru su kamai na hangdon ga ga ba moi mechanism su kari hona ri ke ba natraga na hangdon na bagi mechanism du kamai na silli ga ba por lenga na logo da ba na to masida akoina kari ahi pa sadana ma to da aje mu counter blockade amuk tawre na hairo ama mu hairo pangthing da thingna le ga lebak ase lebak oina leitraba masida tana ba sinba kongai am su yauri bane adana masigi posi am lobo masi political kanone da yamna khoi political loba magi kano me am lady ko masi de da posi akoina adune na amagi sentiment da pa na ngam ya ba pona te masigi posi loina mak politically kano ga mai lena po ngak tane ko loi khangna ba ngak tani adana khangri ba pot me am sing asigi maram da akoina yam kanna ka su hainingai leite thingi ba kamu su kari ge thinganu hai bu khangi moina kamai tawi ka loi lenga su khange bu ko khangna moina apamba manipur shep ama tawningi ba ko adugi ta da bagi ne ba tawi myam sing ase adu tan ba pam da ba su lei ri bu ko adu ga ne mu ri ba myam sing ase ada kanana ngam gi du matam na por pata ba ni yeng ba ta ne tra ko akoi di hoji sida da kari hayo ni kamai tawro phani hayo wi abu po su na te hoji leiba po sida only thing sathari ba thoi ba thodok sing asina design to ba pamba manipur ama leiri adugi pami ba design to ba pami dugi mayokta pamda ba amasu leiri
ꯑꯅꯤꯁꯤꯒꯤ ꯀꯟꯇ꯭ꯔꯥꯗꯤꯛꯁꯟꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯀꯅꯥꯅ ꯉꯝꯒꯦꯗꯨꯗꯤ time will brings the reward ꯍꯥꯏꯕ ꯑꯃ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯥꯏꯗꯨꯗ ꯑꯩꯈꯣꯏ ꯃꯇꯝ ꯉꯥꯏꯕ ꯅꯠꯇꯅ ꯍꯧꯖꯤꯛ there is no other option ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯝꯖꯩ ꯌꯥꯝ